ꯂꯥꯟꯕꯨꯡ ꯑꯃꯒꯤ ꯃꯔꯛꯇ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ NRC ꯄꯨꯊꯣꯛꯇꯨꯅ ꯃꯤꯈꯜ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯈꯜꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯂꯩꯕ ꯐꯥꯎꯕ ꯀꯤꯅꯔꯦ꯫ ꯃꯅꯤꯄꯨꯔꯒ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯖꯒꯥ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯔꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤꯅ ꯀꯔꯤ ꯀꯥꯟꯅꯕ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯅ ꯀꯔꯤ ꯀꯥꯟꯅꯕ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗꯅ ꯀꯔꯤ ꯀꯥꯟꯅꯕ, ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯏꯟꯇꯔꯦꯁꯁꯤꯡ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯊꯔꯨꯕ ꯇꯧꯅꯗꯦ꯫ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯨꯔꯤꯕ ꯏꯔꯥꯡ ꯇꯧꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯅꯔꯦ꯫ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯕꯣꯔꯗꯔ ꯑꯣꯏꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯃꯅꯤꯡꯇꯝꯅ ꯐꯦꯟꯁꯤꯡ ꯇꯧꯒꯗꯧꯔꯤ, ꯂꯝꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕꯖꯥꯠꯅꯣ, ꯌꯥꯅꯕ ꯄꯣꯔꯛꯈ꯭ꯔꯕꯖꯥꯠꯂꯥ? ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ NRC ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯅ ST ꯆꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯂꯩꯕꯒꯤ ꯋꯥꯐꯝꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯗꯨꯃꯈꯛꯇꯃꯛ ꯊꯥꯈꯤꯒꯗꯕ ꯈꯛꯇꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯑꯣꯐ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯔꯨꯜꯁ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯀꯌꯥꯁꯤꯡ ꯑꯗꯨ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯨꯔꯝꯂꯒꯅ ꯄꯤꯒꯅꯤ, ꯁꯨꯔꯝꯗ꯭ꯔꯒꯅ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯡꯂꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ STꯗ ꯆꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯈꯛ ꯊꯝꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯉꯁꯤ ꯐꯥꯎ ꯊꯥꯡꯒꯠꯇꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? प्रजा मियामसिंगी ओइनदी अयाम्बनदी ST डिमांड असी पीबीयू हाइदुना अदुमक हाइदुना लाक्लिबनी मणिपुर हाइरिबा स्टेट असीदा पुन्ना खुंदाबिनरिबा कांगबुसिंग असी मतम मतमगी मतुंग इना मागी मागी फुरुब अदु शेड्यूल ट्राइब की लिस्ट चनकिबनी मतम अदुदा स्टेट की माइकेदगी रिकमेंडेशन थाबा मतमदा मैतेगी माइकेदगी अथिंगबा अमता थमकिदे मकोइना क्राइटेरिया अदु सुजरमलगना अदुमक फंगकिबनी सुजरमद्रगना अदुमक तोकिबनी स्टेट लैंगाकना पीकिबा नते मसीदा करिगिदमक्ता मैते हाइरिबा फुरुब असिसु मणिपुरदा खुंदाबिनरिबा फुरुब असिगा चप मानबा थाक अमदा लैनबगिदमक्ता कॉन्स्टिट्यूशन की ओइना लैरिबा सेफगार्ड अदु फंगनबगिदमक्ता ST लिस्ट चनगे हाइबा मतमदा स्टेट की माइकेदगी यंगसिनबियो हाइबा वाफम अदु फाववा हाइबा ngamdana लैरिबसिना करिगिनो फरे मसिसु अइकोइना इचम चमना फदोक लुबदगी करिमता तरुदबा तारगसु अदु अदा अतोपा फुरुब हाइबा कया अमा हौजिक वाफम कया अमा थमदुना लैरिबसि लैजख्रसनु हौजिक मणिपुरदा सोकनरिबा लानफम असि मैतै हाइरिबा फुरुब असिगा साइड अनिमक्तगी इंडिजिनस ओइदे हाइरिबा कुकी हाइरिबा फुरुब असिगा सोकनबा लानफम नत्रा हाइरिबा वाफम असि ओइबा तारगदी करिगिदमक्ता इकुई कुइद्रिङैदा नेशनल कमिशन ऑफ शेड्यूल ट्राइब की माइकेदगी चिन कुकी हाइरिबा कैटेगरी असिदा चलिबा ट्राइबसिंग असिबु शेड्यूल ट्राइब लिस्ट चनबा याब्रा यादब्रा हाइबदु यंगसिनबगिदमक्ता स्टेट की साइट की रिकमेंडेशन अमा थारकनबा मदुबु यंगसिनबियु हाइबा वाफम अमा फोंदोरकनबगिदमक्ता याथंग पीदुना लैख्रबनी हाइरिबा असि करिगिदमक्ता हौजिक फावबा मखोय असि ओइब्रा याब्रा यादब्रा हाइबदु यंगसिनबियु हाइबा वाफम असि हाइदना लैरिबसिना करिगिनो अैकोगी बोट की मतमददी हाइरिबा कांगबु असिरी कुकी सौगतली अदु सौगतली आदा सौगतली हाइरी सौगतबा तसेंगना इसागी फुरुपीदमक्ता खनबा ओइबा तारगदी हाइरिबा वाफम असि हौजिक फावबा फोंदोकपा ngamdana लैरिबसि करिगिनो मतंग असिददी अतोपा फुरुपनसु कुकी हाइरिबा कैटेगरी असिदा लैरिबा ट्राइब असि इंडिजिनस ओइबा ट्राइब नते हाइदुना फोंदोक्तुना लैरिबनी मसिददी अदुगी अतोपा फुरुपकी ओइबा वाफम अदुसु थोइदोकना लैररोय करिगुबा तसेंगनमा लैरिबा कांगबुसिंग असिना कुकी हाइरिबा असिबु नखोगी तसेंगना बोट की मतमदा लाउबा अदुगुमना येक्नबनी हाइना खनबा तारगदी रिकमेंडेशन फावबा थाबा ngamdana लैरिबसिना करिगिनो मतंग असिदनी हौजिक चिनगा खुदका मानदबा अमा मयामना उनरिबा असि येक्नबसि कनानो हाइबसि यामना क्लियर ओइना थमद्री ngaiha ngaiha की ओइबा
ꯂꯩꯊꯣꯛꯄ ꯊꯩꯗꯣꯛꯄ ꯌꯥꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ꯫ ꯌꯦꯛꯅꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯔꯇꯤ ꯑꯃꯈꯛꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯄꯥꯔꯇꯤ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯀꯨꯀꯤꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯒꯦ, ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯃꯒꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯔꯒꯁꯨ UTVꯕꯨ ꯍꯥꯏꯕ꯭ꯔꯣ ꯑꯃꯕꯨ ꯍꯥꯏꯕ꯭ꯔꯣ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯏꯅ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯀꯅꯥꯗ ꯁꯧꯒꯠꯀꯅꯤ, ꯑꯩꯈꯣꯏ ꯉꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯃꯤꯡ ꯄꯜꯂꯛꯇ꯭ꯔꯤꯕ ꯃꯈꯩ, ꯐꯦꯁꯕꯨꯛꯇ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯁꯧꯒꯠꯇꯕ, ꯃꯈꯣꯏꯅ ꯎꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯃꯤꯡ ꯄꯜꯂꯛꯂꯤꯕ ꯑꯗꯨꯗ ꯈꯛꯇꯃꯛ ꯁꯧꯒꯠꯇꯨꯅ ꯂꯩꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯈꯪꯕ ꯉꯝꯗꯕ ꯃꯤꯔꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯄꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ, ꯂꯣꯏꯅꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯊꯧ ꯑꯃꯃꯝ ꯂꯩꯔꯤ꯫ ꯀꯟꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯈꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯃꯈꯛ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯕꯤꯒꯅꯨ꯫ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯂꯩꯕ, ꯃꯤꯀꯥ ꯄꯣꯟꯕ ꯍꯩꯇꯕ ꯐꯨꯔꯨꯞ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯃꯩꯇꯩꯁꯤꯡꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯅꯤ꯫ ꯅꯝꯊꯅꯕꯒꯤꯗꯃꯛꯇ, ꯌꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯦꯛ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯈꯤꯒꯅꯤ꯫ ꯑꯃ ꯆꯠꯈꯤꯕ ꯌꯥꯏ, ꯑꯃ ꯂꯩꯍꯧꯕ ꯌꯥꯏ, ꯇꯧꯕꯇꯕꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯔꯛꯄꯤꯅꯕ ꯃꯁꯤꯡ ꯁꯨꯡꯋꯥꯠ ꯋꯥꯠꯂꯣꯏ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯏꯔꯥꯡ ꯅꯠꯇꯕ ꯂꯥꯟ ꯑꯁꯤ ꯇꯧꯔꯒꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯕ, ꯇꯧꯗ꯭ꯔꯒꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯗꯕ ꯑꯗꯨ ꯄꯥꯝꯕꯤꯗꯕ꯭ꯔꯥ? ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯥ 12 ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯐꯥꯎꯕꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯀꯗꯧꯔꯦ꯫ ꯃꯤꯌꯥꯝꯅ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯊꯧꯅꯥ ꯐꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯇꯥꯟꯗꯨꯅ ꯀꯥꯞꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯌꯥꯎꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯃꯔꯛꯇꯏꯂꯦꯛꯁꯟ ꯇꯧꯅꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯑꯃꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯟꯗꯅ ꯊꯤꯡꯈ꯭ꯔꯒ ꯏꯂꯦꯛꯁꯟꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ, ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯧꯅ ꯎꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯉꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣই ꯃꯁꯦꯜ ꯍꯥꯠꯅꯕ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯇꯧꯕꯁꯤꯗꯤ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯁꯣꯛꯇꯦ, ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯅꯥꯆꯨꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯛꯊꯨꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯔꯛꯀꯗꯕ, ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯁꯣꯛꯂꯛꯀꯗꯕ, ꯈꯨꯔꯧ ꯑꯣꯏꯔꯛꯀꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯃꯨꯠꯊꯠꯍꯧꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯔꯕ ꯄꯥꯟꯗꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ, ꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯔ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯂꯣꯏꯗꯕ, ꯃꯈꯣꯏꯗ ꯈꯨꯔꯧ ꯑꯣꯏꯔꯛꯂꯣꯏꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯆꯍꯤꯁꯤꯡꯒꯤ ꯑꯆꯧꯕ ꯃꯨꯞꯃꯦꯟꯠ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ, ꯃꯈꯣꯏꯗ ꯁꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯂꯥꯂꯣꯡ ꯆꯠꯊꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯁꯥꯐꯒꯗꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯗꯦꯜꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯋꯥꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯏ, ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯕꯦꯂꯦꯟꯁ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯗꯨꯕꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯁꯨꯝꯅ ꯑꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯑꯃ ꯑꯣꯏꯔꯦ꯫
ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯋꯥꯍꯜꯂꯤ ꯃꯗꯨ ꯑꯐꯕ ꯐꯠꯇꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯋꯥꯍꯜꯂꯒ ꯑꯗꯣꯝꯒꯤ ꯒꯣꯜ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯌꯥꯅꯤꯡꯗꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯍꯤꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤ ꯁꯦꯝꯗꯣꯛꯍꯧꯗꯅ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈꯤꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯆꯝ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯂꯩꯔꯛꯂꯣꯏ ꯁꯛꯈꯪꯗꯕ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯤꯕ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯍꯩꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ